Cobra Commando asi nupa khaktara Nupisu oiba yabra yai 2021 February gi tang tarukta nupi kunthra ga marina ahan bu ina Cobra Commando da join tauki makoi training asi hand to hand combat ambush strategies amasung matau karamna makhol to onna khulai sing si nagani haibasini ngasigi video simasu yamna nungaiba video ma soidra oigani haina khali madudi Cobra Commando hariba sathiraba lami asigi matangdani Cobra Commando Central Reserve Police Force mayamna yamna samna CRPF hariba lami asigi Special Operation Unit amani aduga Cobra haibagi R30 Commando Battalion 4 Resolute Action haibasini makoi asi Guerrilla Tactics amadi Jungle Warfare da ningthida train tawraba lanmi makhal amani makoi battalion asi 2011 fawda battalion tara lei sohari makoi gi motodi victory for veterans in war haibasini aduga Cobra Commando asi 12 September 2008 hariba matam asida form tawki secondary governing body haragadi MHA haibadi Ministry of Home Affairs haibani Cobra Commando gi headquarter asi Directorate General Central Reserve Police Force New Delhi haribam pham sida oi hari aduga abada active personnel dadi lising tara khaktani leiribasi agency executive ta haragana Maheshwar Dayal IPS Inspector General Cobra hariba miyoesini hari ngasi fawda Cobra Commando na Gallantry Award kaya pangkhre maming oina khara pallabada BT Chakra ama Surya Chakra Nipan PPMG taru PMG dana chani gi yankhai aduga Parakaram Padak hariba sidana chamaga marhumapan Jivan Raksha Padak hariba sidana taru Enterik Sudaksha Padak hariba sidana lising tara humdoiga chonga ka humdraga nipan fangkhre hari hariba singasini nangna karigumba Cobra Commando da join toba pamlagadi adom ahanbada CRPF da join tawdaba sunyamu yade madugi matung CRPF ki final stage ki training tawringai gi matamda voluntary di oina join tawba yabagi khulong sabada supiri adubu loinamak selection phangani habdi leite makoi gi physical mental robustness amasung performance loinamak yenglaba matungda selection tawani hari specialized Cobra training tawba loiraba matung tongan ba Cobra unit operation da assign tawani Cobra Commando asi nupa khaktara Nupisu oiba yabra yai 2021 February gi tang tarukta nupi kunthra ga marina ahan bu ina Cobra Commando da join tauki marfu ga nipan suba mahila battalion gi kunthra ga manga suba rising day numit ta tauki bane amadi ahan ba Cobra Commando oikriba nupi dugi mamingdi usakira hariba nupi asini anadi Cobra Commando da join tawagi age limit asi constable rank gi oinadi chahi kunthra gi makhada oirami adubu hojiti chahi manga amasu hakatkhre haibadi chahi kunthra ga manga gi makhada oigadabani aduga mayamna soidana khambininglamgani madudi Cobra Commando asi permanent oibra haibasini amadi mahak Cobra Commando ama oina retire oigadra haibasini makoida permanent regiment natraga unit leite suhari makoi gi thabak tawbagi matam madu lorabu matung topa unit ta transfer tawgani hari makoi gi salary asi basic pay oina lising kunthra ga manga dagina lising nifu ga manga fawa oi hari per month tawbatabu rengi matung inadi khenai amadi allowance yaurgadi amuka hena phangi suhari khudam moina harabada DA dearness allowance HRA house rent allowance amasung SDA special duty allowance hariba sing asidi amadi makoi training asi hand to hand combat ambush strategies amasung matau karamna makhol to onna khulai sing si nagani haibasini makoi gi training to form asina CRPF Jungle Warfare Institution Belgium amasung Korapat haribam pham sing asidani makoi gi training asi hapta taraga ni thoidagina taraga taruk fawba oyesu hari adom soidrang khangba pabidam lagani madudi asuk sathi khraba lami asina karam ba khulai sing si nai haibadu ahan bada pistol auto 9mm 1A country made ni Glock Australia gini hariba anisina semi automatic pistol ni Beretta MX4 Storm Italy gini Heckler & Koch MP5 Germany gini anisina submachine gani AKM Soviet Union gini Insas country made ni Excalibur Masisu country made ni FN FAL Belgium gini IWI X95 Israel gini hariba sing asina assault rifle sing aduni Heckler & Koch MSG 90 Germany gini
Steer SSG-69 Australia-gini, Dragunov SVD Soviet Union-gini. Haribasing asina sniper rifle sing aduni. Carl Gustaf 8.5 cm recoilless rifle Sweden-gini. ARDE under barrel grenade launcher countryman-ni. Haribasing asina rocket launcher natani. Cobra Commando gi equipment ayamba Indian Ordnance Factory. Haribasina same side. Aduga Ordnance Factory Ministry of Defense Government of India. Haribasina control tawi sohari. Makoigi minimum height asi 157 cm dagina 170 cm faubu oi. Aduga mana makoina siyenariba gari sing adudi maming moina khara pallabada armor personnel carrier, anti-tank vehicle, reconnaissance vehicle, ground surveillance radar vehicle, forward observation vehicle, armor ambulance. Haribasing asini Cobra Commando na 2009 dagi ngasi faubada punna lising kuntra tarika chatru ko humdra nipan operation launch tawkhre. Miyoi chonga ga yangkhai nipan su hat khre. Lising ahum ga chatre ka marfu mapan amana fakhre hairi amadi lising ahum ga chama ga kunmanga amana surrender tawkhre. Aduga mana tongan ba makhalgi khusu khulai lising amaga chatru ka humdra ka taruk amasu fagat khre amadi tongan ba makhalgi maru kaya amasu fagat khre hairi asida natana bomb IED grenade lising mapan ga chonggong fu mapan su fagat khre. Detonators lising marfu ga humdoi ga jani pang ga yankhai humdoi amasu recover tawbu ngomkhre hairi. Matang asida loisilage video asibu nungai bi taragadi like subscribe share comment tawiramu aina haibada soikiwa amadi walobi yawragasu memna ngakpiyu amadi mathangda kari video toksiki habadu comment da haibiramu.